Good morning. Northeast Windogi News Analysis ta mayam punamakpu taramna okchari. Ngasi Imphal da phongna kiba pause singde yawba maru oiba pausing khananabagi damakta aikuigi studio sida lengsinduna laibiriba se Manipur gi saknai raba political activist oza Dr. Hawizam Kitazeni oza bu ahanba muktada taramna okchari oza. Thagachari oza. Ngasi gi ahanba da lakchaning misi oza akoi ngarang se opposition gi akanba yaningdaba charangnaba kholau gi marakta criminal charge ta chenaba leibak asigi Prime Minister Chief Minister yauna miyamgi mute constitution piba famdagi lauthokpa yabagi bill yauna tongan ba bill ahum Lok Sabha da Home Minister Amit Shah na House ta puthokre haiba paw sinuza bill sigi matang da ja kari wafam thambini the Northeast Window yang biri ba Manipur gi prasin kai kun uchari ngana ngasigi morning news analysis ki ko gi host biri ba isin tajita amre host kai kun uchari to jai ko si narang ko gi Honorable Home Minister Amit Shah na ko gi muptarokpa ko Prime Minister yauna criminal charge da general badi pham lokthok na ba bill puthokre bill asigi mayokta opposition parties members na opam kya thamkre na si herai tor phong masi yamna phaba khongkhang amani na khoi lobi yai sida khoi point khara palli ko any kind of prime minister home minister chief minister sing haidi bang sa ki top leaders sing na torpa soi bai tare ko any criminal charge ta criminal gi portion da yam sathi ba crime no chena rakpa khudam moina sida moin palli si numit 30 days detain to bogi kogi andugumba 30 days yauna 30 days plus yauna kogi criminal kogi case center pa dugumba top leaders oitaragadi den amana sahi manga gender laibagi adugumba phadok phong mi leaders oitaragadi sida hairi si kudamoina prime minister na kai mo soyak pataragadi prime minister na sum criminal case center taragadi magi bthal laiba top leader koi president action lobu yaba yaba ko den amana ngasagi laiba amagi chief minister singna soyak pataragadi adu state of the governor na lobu yaba yaba then atopang sagi ministers and council of ministers na sure ko na chief minister na lobu yaba then naman ang sagi chuma mayam ningji mo hajik har ko matam da si mayam ningji chanaga dawni har ko matam si atoi opposition party gi leaders na ko yam nuai ta pen da phung dum yauri ko adu sai area ko hajen ning si oithopang ngamgadra ha potoni ko oithopang ngamgadra ha du koi oigadra ta oithopang ngamgadra ha si ko sai area ko na kubda nei na mathau tari mamang da koi criminal case and about Dugumba, so musing Yautaragadi ko, vote lepa yahalo, Habagadum, Taki, and do Mamayam do them stylish collectoration Torkan, the criminal case and about the what about any case card issue her that general Mikradum Uber Lako, other dum vote lepa yahan, Mami, dum labor Mami Wiko. Tabutabu Hakunajan in the Tangai for the na Minister or Matung Shame or Matuna Prime Minister or Matung the Nataba. Criminal case ita sang naita gadi amna crime oi badugumba am sathiba crime da chenak padugumba kudum drug kumba den amana ngasagi atopa mi hat pagumba ko den ngasai thon da thodo khara da chenak mi khara adugumba sum musi laitara gadi haidi moina piri 30 days nantra kana ngasagi sahi manga jendal lekpa dagi den tha ama mapung khadi casing mayok na bada tha ama mapung pha badagi haidi parga haitare ko ngasagi summa mayam nungje ngasagi Tenataraga high from Zikun Hajaning in the Hana head Hobudagi, Lady Films in Manung Daikoina, say drug cases and Rakpa, Natragana Kogi, me hard for the Chenarakpa, Natragana Sagi, whatever. Any crime, I'm sativa criminal crime, President of musing Yautaraga, the Mojo boat lepen by Yari, the Bagatarico, Posmakwe Hana, Tamam Chung Hetarico. Kakamatung over to the Kakamatung to the Adam couldn't say areas the Queen Jerisi, why Adu Parega, Parega, and Nangsagi. MLA or Mapare, Sim or Mapare, do Parega, and a quidum tai tabadico. And tai Magi Tobungam Banter, Magi Tobungam Magunduna, the Matam Bell, Nadum Tolokpa, Tolamatum leader away back. No, I have politicians in a me half the Chenaba, politicians in the drug alone, Majidi, Pazabo in a Hetarico. I do some Jambal, Loman, Civilian Mana, Sagi, Torbo crime the day, punishment of Chong P. Go, Quentin the top leaders in the head to Torpo crime, you could say a job of drug case, and I'm lady Pramanico, drug case, I'm Yauri, and the Hanachu, former MP Mako, former MP Mato Osan Manipurgini, former MP Mansagi, Mam the Toksuli, and Nupima, and Kogi Sagi Reptor Habagi against the Paraga Sarstana, Sagi, Saikun Habracano.
ꯑꯩꯈꯣꯏ ꯆꯍꯤ 10 ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯐ ꯇꯥꯏꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯍꯥꯏꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯇꯁꯦꯡꯅ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏ ꯂꯦꯞꯀꯗꯧꯕ ꯁ꯭ꯇꯦꯖ ꯌꯧꯔꯝꯗꯥꯏꯐꯥꯎꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯗ ꯇꯉꯥꯏꯐꯗꯅ ꯃꯤꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤ ꯀꯦꯁ ꯆꯦꯟꯅꯔꯛꯏ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗꯀꯣ ꯃꯉꯣꯟꯗ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁꯀꯨꯝꯕ ꯆꯦꯟꯅꯔꯛꯄ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯗ꯭ꯔꯒ ꯀꯦꯁꯀꯨꯝꯕꯗ ꯅꯠꯇ꯭ꯔꯒ ꯃꯥꯗꯔ ꯀꯦꯁꯀꯨꯝꯕꯗ ꯅꯠꯇ꯭ꯔꯒ ꯒꯦꯡ ꯔꯦꯞ ꯀꯦꯁꯀꯨꯝꯕꯗ ꯋꯥꯠꯑꯦꯚꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯗ ꯆꯦꯟꯅꯔꯛꯄ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯤꯡꯁꯦ ꯚꯣꯠ ꯂꯦꯞꯄ ꯌꯥꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯦꯞꯁꯨ ꯂꯧꯕ ꯑꯃ ꯆꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯋꯥꯟꯁ ꯑꯃꯨꯛ ꯀꯥꯈ꯭ꯔꯒꯗꯤ ꯁꯦꯟꯇꯔꯁꯤꯗ ꯀꯥꯈ꯭ꯔꯒꯗꯤ ꯂꯤꯗꯔꯁꯤ ꯂꯤꯗꯔꯅꯤꯗꯅꯀꯣ ꯂꯤꯗꯔꯁꯤ ꯂꯤꯗꯔꯅꯤ ꯃꯥꯒꯤꯗ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯑꯣꯏꯕ ꯊꯥꯛ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯌꯦꯡꯉꯤꯕ VIP ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯦ ꯁꯛ ꯃꯥꯏ ꯈꯔ ꯌꯦꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯈꯔ ꯑꯗꯨꯝ ꯄ꯭ꯔꯣꯇꯣꯀꯣꯜ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯇꯥꯔꯤꯕ ꯕꯤꯜ ꯑꯃ ꯄꯨꯊꯣꯔꯛꯏꯕ ꯉꯁꯥꯏꯒꯤ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯈꯠꯂꯛꯄ ꯑꯗꯒꯤ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅ ꯉꯁꯥꯏꯒꯤ ꯌꯦꯠꯂꯤꯕꯒꯤ ꯃꯔꯝ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯣꯏ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯗ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯚꯣꯠ ꯂꯦꯞꯄꯝꯗꯥꯏꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯣꯏ ꯕꯥꯏꯑꯣꯗꯥꯇꯥ ꯔꯤꯖꯨꯝ ꯁꯕꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯦꯞꯀꯦꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯇꯣꯞ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯁꯤ ꯑꯣꯏ ꯑꯗꯩ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯆꯦꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯩ ꯀꯦꯁ ꯑꯗꯨꯗꯩ ꯑꯇꯩ ꯀꯦꯁꯇ ꯈꯔ ꯌꯥꯝ ꯁꯥꯊꯤꯕ ꯀꯦꯁ ꯆꯦꯟꯅꯔꯛꯄ ꯃꯤꯑꯣꯏꯁꯨ ꯌꯥꯝ ꯌꯥꯎꯏ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯤꯁ ꯑꯃ ꯑꯗꯨꯝ ꯐꯣꯡꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯃꯌꯥꯝꯅ ꯀꯂꯦꯛꯁꯟ ꯇꯧꯔ ꯐꯣꯡꯕ ꯂꯤꯁ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯆꯦꯟꯅꯔꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦ ꯗꯦꯟ ꯑꯃꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯅꯣ ꯗꯁꯤꯟ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏ ꯂꯤꯁ ꯑꯃ ꯐꯣꯡꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯚꯣꯠ ꯀꯥꯏ ꯀꯣ ꯑꯗꯩ ꯗꯦꯟ ꯑꯃꯅ ꯚꯣꯠ ꯀꯥꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯀꯔꯣꯔꯄꯇꯤꯗ ꯃꯤꯑꯣꯏ ꯑꯁꯨꯛ ꯌꯥꯎꯏ ꯗꯦꯟ ꯑꯗꯒꯤ ꯗꯦꯟ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯆꯦꯟꯅꯔꯛꯄ ꯃꯤꯑꯣꯏ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯏ ꯒꯥꯏꯁꯦ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯐꯣꯡꯕ ꯑꯗꯨꯝ ꯃꯌꯥꯝ ꯎꯅꯔꯤꯗꯅ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯚꯣꯠ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤ ꯑꯗꯨꯝ ꯁ꯭ꯂꯥꯏꯠꯂꯤ ꯑꯗꯨꯝ ꯚꯣꯠꯄꯨ ꯀꯥꯈ꯭ꯔꯒꯗꯤ ꯚꯣꯠ ꯀꯥꯔꯤꯕ ꯇꯣꯞ ꯂꯤꯗꯔꯁꯤꯡꯅ ꯇꯧꯔꯛꯄ ꯀ꯭ꯔꯥꯏꯝꯁꯤꯗꯤ ꯑꯗꯨꯝ ꯑꯔꯦꯝꯕ ꯑꯣꯏꯅ ꯁꯛꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯚꯣꯠꯄꯨ ꯀꯥꯔꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯒꯦꯔꯥ ꯚꯣꯠꯄꯨ ꯀꯥꯔ ꯂꯣꯏꯅꯃꯛꯀꯤ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯀꯤ ꯅꯠꯆꯗꯦꯀꯣ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯁꯤ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯂꯩꯕꯥꯛ ꯖꯥꯇꯤ ꯈꯟꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯁꯃꯥꯖ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯇꯣꯞ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯝꯊꯤꯡ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯁꯤꯃꯛꯇ ꯁꯥꯊꯤꯕ ꯈꯔ ꯌꯥꯎꯔꯤꯗꯅ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯚꯣꯠ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯉꯝꯒꯗ꯭ꯔꯥ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯗꯨ ꯐꯩ ꯏꯟ ꯑꯅꯥꯂꯤꯁꯤꯁ ꯐꯩ ꯑꯩꯈꯣꯏ ꯐꯩꯔꯝ ꯍꯥꯏ ꯇꯥꯕꯅꯤꯀꯣ ꯇꯣꯞ ꯂꯤꯗꯔꯁꯤꯡꯁꯤꯗ ꯊꯝꯃꯛꯏꯕ ꯉꯁꯥꯏꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯒꯤ ꯃꯣꯏꯗ ꯊꯝꯃꯛꯏꯕ ꯉꯁꯥꯏꯒꯤ ꯇꯧꯔꯣꯏꯗꯕ ꯇꯧꯒꯗꯧꯕ ꯃꯥꯒꯤ ꯗꯣꯔ ꯑꯦꯟ ꯗꯟ ꯃꯌꯥꯝ ꯊꯝꯃꯛꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯣ ꯗꯦꯟ ꯑꯃꯅ ꯀꯥꯈ꯭ꯔ ꯃꯇꯨꯡꯗ ꯇꯧꯔꯛꯄ ꯀ꯭ꯔꯥꯏꯝ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯀꯥꯗ꯭ꯔꯤꯉꯩꯗ ꯊꯦꯡꯅꯔꯤꯕ ꯀ꯭ꯔꯥꯏꯝꯗ ꯊꯦꯡꯅꯕ ꯀꯥꯡꯕꯨ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯡꯁꯦ ꯁꯤꯁꯨ ꯚꯣꯠ ꯂꯦꯞꯄ ꯌꯥꯍꯟꯗꯕꯒꯤ ꯃꯃꯤ ꯑꯃ ꯊꯝ ꯇꯥꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛ ꯁꯥꯊꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯆꯪꯉꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯁꯛꯂꯣꯟꯁꯦ ꯍꯦꯛ ꯂꯤꯗꯔ ꯑꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤ ꯁꯛꯂꯣꯟꯁꯦ ꯍꯦꯛ ꯂꯤꯗꯔ ꯑꯣꯏꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯔꯥꯖꯅꯤꯇꯤꯒꯤ ꯁꯛꯂꯣꯟꯁꯦ ꯍꯦꯛ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤꯗꯤ ꯇꯥꯖꯤ ꯇꯩꯁꯤꯟꯗꯁꯤꯗ ꯉꯁꯥꯏꯒꯤ ꯇꯧꯕ ꯉꯝꯗꯕ ꯑꯗꯩ ꯇꯧꯔꯣꯏꯗꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯂꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯡꯉꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯂꯩꯅꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯗ꯭ꯔꯦꯁ ꯆꯜꯂꯒ ꯉꯁꯥꯏ ꯀꯨꯔꯇꯥ ꯈꯔ ꯂꯤꯁꯜꯂꯒ ꯑꯗꯒꯤ ꯋꯥꯁ ꯈꯔ ꯊꯥꯖꯤꯜꯂꯒ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯆꯨꯝꯃꯝꯃꯅꯤ ꯍꯥꯏꯕ ꯐꯤꯕꯝ ꯆꯠꯄ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯔꯠ ꯑꯣꯐ ꯚꯣꯠꯀꯤ ꯋꯥꯗ ꯅꯠꯇꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯕ ꯍꯥꯏꯁꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡꯗ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯨꯗꯤꯡꯃꯛꯁꯤ ꯄꯥꯔꯠ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁꯅꯤꯀꯣ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯂꯧꯔꯤꯕ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯀꯦꯔꯥ ꯑꯗꯒꯤ ꯐꯖꯗꯕ ꯁꯦꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯑꯦꯚꯔ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯉꯁꯥꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠ ꯂꯩꯖꯔꯒꯁꯨ ꯏꯃꯨꯡꯗꯨꯗ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯔꯀꯥꯟꯗ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯐꯅꯅꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯂꯥꯏꯐ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯅ ꯒꯥꯏꯗ ꯇꯧꯔꯒ ꯄꯨꯔꯤꯕ ꯄꯣꯠꯁꯛꯁꯦ ꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯗꯩ ꯑꯃꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯇꯧꯕ ꯉꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯆꯨꯝꯃꯦꯅ ꯆꯠꯄ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯍꯥꯇꯦ ꯁꯨꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯁꯪꯒ ꯂꯩꯖꯗꯕ ꯀꯥꯡꯕꯨꯗꯗꯤ ꯉꯁꯥꯏꯒꯤ ꯉꯝꯃꯦꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯇꯥꯍꯟꯕꯒꯤ ꯃꯃꯤꯁꯦ ꯇꯥꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯣꯔ 100ꯒꯤ ꯀꯔꯣꯔ 200 ꯀꯔꯣꯔ 300ꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯣꯔ 10ꯒꯤ ꯀꯔꯣꯔ 30ꯒꯤ ꯗ꯭ꯔꯒꯀꯤ ꯂꯩꯔꯤꯕ ꯀꯦꯁ ꯃꯌꯥꯝ ꯐꯥ ꯃꯌꯥꯝꯁꯦ ꯅꯣꯡꯃꯇ ꯃꯄꯨ ꯀꯅꯥꯅ ꯊꯣꯛꯇꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯗꯩꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯗ ꯌꯥꯎꯍꯜꯂꯨꯔꯤꯕ ꯃꯤ ꯉꯁꯥꯏ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯨ ꯃꯤꯗꯨꯁꯨ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥꯅ ꯇꯧꯔꯨꯕ ꯃꯤꯗꯨꯗꯅꯦꯕ ꯗꯁꯥ ꯇꯥꯔꯤꯁꯤꯀꯣ ꯑꯗꯨꯅ ꯀꯔꯣꯔ ꯒꯥꯏꯗ ꯃꯃꯤꯠꯇ ꯎꯗꯕ ꯀꯔꯣꯔ ꯒꯥꯏꯗ ꯀꯩꯅꯣ ꯈꯪꯗꯕ ꯅꯤꯄꯥꯗꯨꯅ ꯀꯔꯣꯔ 30, 40, 50ꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯛꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯝꯊꯤꯡ ꯃꯥꯒꯤ ꯃꯔꯨꯝꯗꯨꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯀꯅꯥꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯔ ꯑꯣꯏꯔꯣ
ꯅꯠꯇ꯭ꯔꯒ ꯇꯧꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯑꯗꯨꯝ ꯇꯥꯛꯆꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯦ ꯑꯗꯨꯅ ꯂꯣ ꯁꯦꯝꯕꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯁꯦꯝꯕꯤꯔꯤꯕ ꯂꯣ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗꯁꯨ ꯈꯔ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏꯀꯣ ꯂꯣ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯗꯕ ꯈꯔ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯦꯟꯗꯕ ꯂꯩꯕ ꯄꯨꯊꯣꯛꯈꯤꯕ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯁꯨ ꯗꯦꯠ ꯀꯥꯔ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯑꯦꯝꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯣꯏꯔꯛꯄ ꯉꯥꯏꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯣ ꯁꯤꯗ ꯄꯤꯔꯤꯕ 30 days ꯗꯤꯇꯦꯟ ꯇꯧꯕꯒꯤ ꯆꯥꯡ ꯄꯜꯂꯤꯕ ꯆꯍꯤ 5 ꯄꯜꯂꯤꯁꯤ ꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯈꯤꯇꯪ ꯁꯥꯡꯃꯜꯂꯤꯀꯣ ꯁꯥꯡꯃꯜꯂꯤ ꯃꯤ ꯑꯃꯗ ꯉꯁꯥꯏꯒꯤ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯕꯒꯤ ꯀꯟꯚꯤꯛꯁꯟ ꯐꯪꯕꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯄ ꯒꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯆꯍꯤ 5ꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯔꯤꯖꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯁꯝ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯃꯗ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯕ ꯉꯝꯅ ꯉꯝꯅ ꯃꯑꯣꯡꯗ ꯊꯣꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤ ꯈꯔ ꯇꯦꯟꯁꯟꯅ ꯇꯧꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩꯔꯒꯗꯤ ꯈꯔ ꯇꯦꯟꯁꯟ ꯐꯩ ꯃꯔꯝꯗꯤ ꯃꯣꯏꯗꯁꯨ ꯁꯤꯒꯨꯝꯕ ꯕꯤꯜ ꯑꯃꯅ ꯄꯥꯁ ꯇꯧꯔ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯋꯥꯟꯁ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯋꯥꯟꯁ ꯑꯃꯨꯛ ꯒꯣꯔꯃꯦꯟꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯆꯍꯤ ꯊꯥ 4 ꯖꯦꯜ ꯂꯩꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯝ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯄꯣꯁꯇꯨꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯌꯥꯏꯀꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯊꯝ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯃꯤꯁꯤꯡ ꯈꯔ ꯀꯤꯅꯅꯤ ꯁꯤꯗꯤ ꯆꯍꯤ 5 ꯒꯥꯏꯁꯦ ꯍꯣꯏ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯥꯔꯖꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯄꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯝꯇꯗꯤ ꯍꯥꯠꯂꯣꯏꯗꯅꯀꯣ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯦꯕ ꯃꯥꯅ ꯋꯥꯔꯤꯅꯤꯀꯣ ꯒꯦꯝ ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯤ ꯃꯤ ꯊꯥꯗꯣꯛꯇꯣꯏꯅꯤ ꯑꯗꯒꯤ ꯃꯤ ꯁꯤꯟꯗꯣꯏꯅꯤ ꯃꯤ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯁ ꯑꯣꯞꯁꯟ ꯐꯥꯏꯅꯦꯜ ꯋꯥꯟꯁ ꯏꯟ ꯕ꯭ꯂꯨ ꯃꯨꯟ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯉꯁꯥꯏꯒꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕꯗ ꯐꯪꯕ ꯄꯣꯠꯇꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯌꯥꯝꯕꯅꯗꯤ ꯀꯩꯗꯧꯔꯦ ꯈꯣꯡꯕꯥꯟ ꯆꯦꯜꯂꯤ ꯃꯌꯥꯝꯁꯤꯅꯦꯕ ꯑꯋꯥꯕ ꯇꯥꯗꯣꯏꯗꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯣꯞ ꯂꯤꯗꯔꯁꯤꯡꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯣ ꯀꯥꯏꯅ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯀ꯭रिꯃꯤꯅꯦꯜꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯑꯀꯤꯕ ꯊꯝꯅꯕ ꯃꯣꯏꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯕꯤꯜꯁꯤ ꯊꯝꯃꯤꯕ ꯃꯇꯝ ꯄꯤꯔꯤꯕ ꯆꯍꯤ ꯈꯤꯇꯪ ꯁꯥꯡꯇꯛꯅ ꯎꯏꯀꯣ ꯈꯤꯇꯪ ꯇꯦꯟꯁꯤꯟꯕ ꯌꯥꯔꯒ ꯇꯦꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯄꯣꯠꯇꯣ ꯑꯗꯨꯋꯥꯏꯗ ꯑꯦꯛꯁꯟ ꯈꯔ ꯂꯧꯈꯠꯄ ꯌꯥꯅꯕ ꯑꯩꯈꯣꯏ ꯊꯝꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯗꯦꯟ ꯑꯃꯅ ꯀꯥꯔ ꯃꯇꯨꯡꯗ ꯄꯤꯕ ꯀꯩꯅꯣꯁꯤ ꯅꯠꯇꯕ ꯀꯥꯗ꯭ꯔꯤꯉꯩꯗꯁꯨ ꯇꯉꯥꯏ ꯐꯗꯅ ꯀꯔꯤꯒꯨꯝꯕ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯆꯦꯟꯅꯔꯝꯃꯦ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯀꯦꯁ ꯑꯃ ꯗ꯭ꯔꯒ ꯀꯦꯁ ꯑꯃ ꯆꯦꯟꯅꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯇꯉꯥꯏ ꯐꯗꯅ ꯑꯦꯁ ꯄꯔ ꯈꯤꯇꯪ ꯁ꯭ꯂꯥꯏꯂꯤꯗ ꯑꯦꯔꯤꯌꯥꯗꯨꯗ ꯚꯣꯠ ꯂꯦꯞꯄ ꯌꯥꯗꯅꯕꯒꯤ ꯔꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯃꯈꯣꯡ ꯁꯦꯡꯅ ꯂꯥꯛꯑꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯚꯣꯠ ꯂꯦꯞꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯩꯁꯥ ꯅꯝꯊꯤꯅ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯆꯦꯟꯅꯕ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒ ꯀꯦꯁ ꯆꯦꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯀꯔꯣꯔꯄꯇꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯁꯤꯜꯂꯦ ꯚꯣꯠ ꯀꯥꯔꯦ ꯚꯣꯠ ꯀꯥꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯍꯩꯅꯔꯛꯈꯤꯕ ꯂꯤꯆꯠꯇꯣ ꯑꯗꯨꯝ ꯃꯥꯒꯤ ꯄꯋꯥꯔꯗꯣ ꯑꯃꯨꯛ ꯄꯥꯏꯔꯀꯥꯟꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯧꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯁꯛꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯐ꯭ꯔꯣꯝ ꯗ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯒꯦ ꯈꯟꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯗ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯒꯦ ꯈꯟꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯟꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯀꯩꯒꯨꯝꯕ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯆꯦꯟꯅꯕ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯗ꯭ꯔꯒ ꯀꯦꯁ ꯑꯃ ꯆꯦꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯍꯤꯔꯝ ꯑꯃꯗ ꯃꯣꯏꯁꯦ ꯀꯦꯁ ꯆꯦꯟꯅꯕ ꯌꯥꯕ ꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏꯒ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯊꯝ ꯇꯥꯔꯒꯗꯤ ꯃꯈꯣꯡꯗꯤ ꯈꯔ ꯍꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯃꯈꯣꯡꯗꯒꯤ ꯍꯧꯅ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯆꯦꯟꯅꯕ ꯑꯗꯒꯤ ꯀ꯭रिꯃꯤꯅꯦꯜ ꯀꯦꯁ ꯃꯌꯥꯝ ꯆꯦꯟꯅꯕ ꯁꯥꯊꯤꯕ ꯒꯨꯟꯗꯥꯒꯤ ꯊꯕꯛ ꯇꯧꯔ ꯂꯥꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯅꯪ ꯇꯧꯕ ꯉꯝꯃꯦꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯊꯥꯗꯔꯒ ꯅꯝꯗꯅ ꯀꯤꯍꯟ ꯈꯣꯡꯍꯜꯂꯒ ꯚꯣꯠ ꯀꯥꯒꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯔꯦꯗꯅ ꯍꯧꯔꯦꯗꯩꯗꯤ ꯁꯦ ꯁꯤꯗ ꯄꯜꯂꯀꯥꯟꯗ ꯍꯦꯛꯇ ꯋꯥꯔꯧꯅꯤꯀꯣ ꯁꯤꯗ ꯄꯜꯂꯀꯥꯟꯗ ꯍꯦꯛꯇ ꯋꯥꯔꯧꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯡꯂꯧ ꯄꯤꯔꯒ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯅꯝꯊꯤꯅ ꯄꯥꯏꯍꯜꯂꯀꯥꯟꯗ ꯇꯧꯕ ꯉꯝꯕ ꯅꯣꯡꯃꯩꯅ ꯅꯝꯃꯀꯥꯟꯗ ꯚꯣꯠ ꯀꯥꯈꯤꯕ ꯀꯥꯡꯕꯨ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯃꯥꯏ ꯄꯋꯥꯔꯗꯣ ꯄꯥꯏꯔꯀꯥꯟꯗ ꯉꯁꯤ ꯀꯩꯗꯧꯔꯦ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯃꯇꯨ ꯁꯣꯟꯅ ꯂꯩꯖꯔꯦꯅ ꯈꯜꯂꯤꯕ प्रजाꯁꯤꯡꯁꯦ ꯃꯣꯏꯅ ꯉꯝꯃꯦꯅ ꯉꯁꯥꯏ ꯅꯣꯡꯃꯩꯅ ꯅꯝꯁꯤꯜꯂꯒ ꯂꯩꯕꯥꯛ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯤꯍꯟ ꯈꯣꯡꯍꯜꯂꯤꯕ ꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯁꯤꯁꯨ ꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯔꯠ ꯑꯣꯐ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯁꯨ ꯃꯣꯏꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯀꯥꯟꯗ ꯐ꯭ꯔꯣꯝ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕ ꯂꯩꯇꯕꯅ ꯑꯃꯅꯤꯀꯣ ꯂꯩꯕ ꯂꯩꯇꯕꯅ प्रजाꯁꯤꯡꯅ ꯃꯔꯥꯏ ꯗꯤꯁꯤꯖꯟ ꯂꯧꯖꯅꯤ प्रजाꯁꯤꯡꯅ ꯗꯤꯁꯥꯏꯠ ꯇꯧꯖꯅꯤꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯂꯤ ꯃꯁꯤ ꯑꯉꯥꯡꯁꯤꯃꯗꯤ ꯃꯁꯤ ꯅꯍꯥꯁꯤꯃꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯂꯤ ꯊꯕꯛ ꯇꯧꯖꯔꯛꯄꯅꯦꯍꯦ ꯑꯗ ꯃꯥꯒꯤ ꯂꯩꯕ ꯂꯩꯇꯕ ꯑꯃꯅꯤ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯔꯗꯤ ꯐꯅꯤꯒꯥꯏ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯑꯃꯗ ꯃꯥ ꯉꯝꯖꯕ ꯊꯕꯛ ꯑꯃꯗ ꯚꯣꯠ ꯀꯥꯖꯔꯛꯄꯗꯨꯅ ꯑꯃꯔꯣꯝꯗ ꯐꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯄꯋꯥꯔ ꯂꯩꯔꯕꯅꯤ ꯑꯩ ꯉꯝꯃꯕꯅꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯕꯦꯛ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯗꯨꯅ ꯉꯁꯤ ꯇꯧꯅꯤꯡ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯚꯣꯠ ꯀꯥꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯦꯟꯅ ꯁꯛꯇꯤ ꯄꯥꯏꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯒꯦ ꯁꯤꯝꯇꯁꯤꯗ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯇꯅ ꯈꯟꯅꯕꯤꯔꯛꯏꯁꯤ ꯌꯥꯝ ꯐꯩ ꯁꯤꯒꯤ ꯕꯤꯜꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅ ꯄꯋꯥꯔ ꯄꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯇꯥꯍꯟꯕ ꯕꯤꯜ ꯅꯠꯇꯕꯀꯣ ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ
ꯄꯥꯏꯔꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯃꯈꯣꯡ ꯁꯦꯡꯕ ꯄꯣꯂꯤꯇꯤꯛꯁꯤꯌꯟ ꯈꯔ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯗ꯭ꯔꯤꯉꯩꯗꯒꯤ ꯚꯣꯠ ꯂꯦꯞꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯣꯏꯗ ꯄꯤꯒꯗꯧꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯚꯣꯠ ꯂꯦꯞꯄꯗ ꯆꯦꯟꯅꯔꯛꯀꯗꯧꯕ ꯒꯨꯟ ꯃꯣꯏꯗ ꯂꯩꯒꯗꯧꯕ ꯒꯨꯟ ꯑꯗꯣ ꯃꯣꯏꯗ ꯆꯦꯟꯅꯕ ꯌꯥꯔꯣꯏꯗꯕꯁꯤ ꯃꯣꯏꯗ ꯆꯦꯟꯅꯕ ꯌꯥꯗꯕꯁꯤꯒ ꯃꯌꯥꯝꯁꯤꯡꯁꯤ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯅ ꯐꯖꯅ ꯕꯥꯎꯟ ꯇꯧꯔ ꯄꯨꯕꯤꯔꯒꯗꯤ ꯑꯗꯨꯝ ꯇꯣꯞ ꯗ ꯂꯤꯗꯔ ꯐꯥꯎꯕꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯈꯔ ꯊꯣꯏꯅ ꯊꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯄꯋꯥꯔ ꯄꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯊꯦꯡꯅꯕ ꯀꯦꯁꯁꯤꯗꯤ ꯄꯋꯥꯔ ꯄꯥꯏꯔ ꯊꯦꯡꯅꯕ ꯀꯦꯁ ꯍꯥꯏꯔꯦꯅ ꯆꯤꯟꯇꯁꯤꯗꯀꯣ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯣꯏ ꯑꯦꯖ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤꯀꯣ ꯑꯗꯨ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯦꯛꯁꯟꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯗꯨ ꯉꯁꯥꯏꯒꯤ ꯌꯧꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯪꯅꯤꯡꯉꯥꯏ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯕꯨꯗꯤ ꯑꯩꯈꯣꯏ ꯄꯥꯀꯤꯁꯇꯥꯟꯗꯒꯥꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯣ ꯐꯥꯔ ꯊꯝꯃꯤꯉꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯈꯔ ꯑꯗꯨꯝ ꯇꯥꯏ ꯑꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯇꯥꯡꯕꯅꯤ ꯀꯣ ꯑꯇꯥꯡꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯔꯒ ꯖꯦꯜ ꯊꯝꯃꯨꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯔꯦ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩ ꯀꯩꯅꯣ ꯂꯤꯀꯔ ꯀꯦꯁ ꯑꯗꯨ ꯀꯦꯁ ꯌꯨꯒꯤ ꯅꯨꯡꯒꯤ ꯈꯔ ꯑꯗꯨꯝ ꯂꯩꯀꯣ ꯃꯆꯥ ꯃꯆꯥꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯀꯅꯥ ꯀꯅꯥ ꯈꯔ ꯁꯨꯝ ꯇꯥꯈꯤꯕ ꯂꯩꯔꯦ ꯑꯗꯨ ꯑꯦꯝ ꯄꯤ ꯑꯣꯏꯔꯝꯕ ꯈꯔꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯐꯥꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯖꯁꯇꯤꯁ ꯐꯪꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯦꯀꯣ ꯋꯥꯅ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯆꯪꯉꯦ ꯑꯗꯨꯝꯀꯣ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯍꯣꯏ ꯖꯁꯇꯤꯁꯄꯨꯗꯤ ꯐꯪꯕ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯐ꯭ꯔꯣꯝ ꯗ ꯒ꯭ꯔꯥꯁ ꯔꯨꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯣꯞ ꯑꯣꯐ ꯗ ꯕꯇꯝ ꯐꯥꯎꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤ ꯑꯥꯏ ꯄꯤ ꯀꯦꯇꯦꯒꯣꯔꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯑꯆꯧꯁꯥꯡꯗꯣ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯑꯣꯐ ꯗ ꯂꯤꯗꯔ ꯑꯣꯏꯔꯕ ꯐꯥꯎꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯒꯤꯁꯤꯗ ꯂꯩꯒꯗꯧꯕ ꯃꯔꯛꯀꯤ ꯒꯦꯞꯁꯦ ꯂꯩꯍꯟꯗꯕꯤꯗ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯃꯈꯣꯡ ꯁꯣꯝꯃꯒ ꯂꯣ ꯈꯔꯅ ꯕꯥꯎꯟ ꯇꯧꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯚꯣꯠ ꯂꯦꯞꯄ ꯌꯥꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯗꯒꯤ ꯀꯦꯁ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯄꯨ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯑꯃ ꯇꯨꯡꯒꯤ ꯁꯃꯥꯖ ꯑꯃ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯏꯟꯗꯤꯌꯥ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯁꯨ ꯑꯃꯨꯛ ꯂꯩꯅꯔꯀꯥꯟꯗ ꯑꯗꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯋꯥꯠ ꯑꯦꯚꯔ ꯃꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯛꯄ ꯁꯤ ꯑꯦꯁ ꯑꯣꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯄ ꯉꯁꯥꯏ ꯚꯣꯠ ꯂꯦꯞꯆꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯦ ꯀꯣ ꯃꯁꯤꯡ ꯂꯦꯞꯆꯅꯤꯡꯕ ꯃꯤꯗꯤ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟꯠ ꯁꯤꯅꯔꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯎꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯇꯧꯕ ꯉꯝꯕꯒꯤ ꯒꯨꯟ ꯂꯩꯖꯗꯕ ꯁꯝꯊꯤꯡ ꯀꯩꯒꯨꯝꯕ ꯈꯔꯗ ꯉꯁꯥꯏꯒꯤ ꯂꯤꯈꯠꯄ ꯉꯝꯗꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯂꯤꯈꯠꯂꯀꯥꯟꯗ ꯉꯁꯤ ꯇꯣꯞ ꯂꯤꯗꯔ ꯑꯣꯏꯔꯤꯁꯤꯡꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯇꯧꯕ ꯉꯝꯕ ꯀꯣ ꯍꯥꯟꯅ ꯒꯨꯟꯗꯥ ꯇꯧꯔꯛꯄ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯑꯗꯩ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯦꯁ ꯆꯦꯟꯅꯔꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯥꯅ ꯆꯠꯃꯤꯟꯅꯕꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯦ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯇꯔꯥꯅ ꯚꯣꯠ ꯀꯥꯔꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯖꯔꯒ ꯚꯣꯠ ꯀꯥꯔꯛꯄ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦꯕꯀꯣ ꯃꯅꯤꯡꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯅꯝ ꯍꯥꯟꯅ ꯒꯨꯟꯗꯥ ꯐꯥ ꯇꯧꯗꯅ ꯃꯨꯛꯈꯥꯏꯅꯔꯒ ꯑꯃꯨꯛ ꯊꯦꯛꯅꯔꯒ ꯃꯁꯤꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯇꯧꯔꯛꯈꯤꯕꯒꯤ ꯃꯃꯤ ꯂꯣꯏ ꯎꯏꯗꯅ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯚꯣꯠ ꯀꯥꯁꯤꯜꯂꯛꯄ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯍꯥꯏꯒꯠꯂꯛꯏꯁꯤꯅꯦ ꯄ꯭ꯔꯃꯥꯟ ꯑꯦꯛꯖꯥꯝꯄꯜ ꯂꯩꯕꯁꯤꯅꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯃꯣꯏ ꯇꯔꯥꯒꯤ ꯃꯥꯟꯅꯗꯕ ꯑꯇꯣꯞꯄꯁꯨ ꯌꯦꯡꯁꯦꯕꯀꯣ ꯍꯧꯖꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒ ꯀꯔꯕꯥꯔꯗ ꯆꯦꯟꯅꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯁꯄꯤꯁꯤꯌꯁ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯆꯤꯡꯅꯩ ꯀꯥꯏꯅ ꯐꯣꯡꯐꯝ ꯌꯥꯎꯅꯔꯤ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯁꯤꯡꯁꯦ ꯈꯔ ꯌꯥꯝꯇꯛꯅ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯣꯠꯄ ꯅꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯤꯁꯤ ꯉꯥꯏꯗꯅ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯥꯒꯤ ꯃꯊꯃꯣꯏꯗ ꯂꯩꯕꯥꯛꯀꯤ ꯖꯥꯇꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯑꯁꯥ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛꯇ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯝꯃ ꯂꯩꯕ ꯌꯥꯔꯣꯏꯕꯀꯣ ꯃꯤ ꯍꯥꯠꯂꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯁꯤꯡꯗꯣ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯒꯥꯏꯁꯦ ꯑꯗꯨꯝ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯗꯨꯝ ꯇꯧꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯉꯒ ꯂꯩꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦꯗꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤ ꯍꯥꯏꯔꯐꯥꯎꯗ ꯌꯦꯡꯉꯒ ꯂꯩꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤ ꯍꯥꯏꯔꯐꯥꯎꯕꯗ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯅꯕ ꯇꯧꯁꯤꯒ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯝꯈꯠꯂꯛꯑꯦꯗꯅꯀꯣ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯣꯏ ꯇꯧꯔꯤꯁꯦ ꯏꯜꯂꯤꯒꯦꯜ ꯄꯣꯠꯅꯤ ꯂꯣꯟ ꯌꯥꯗꯕ ꯄꯣꯠꯅꯤꯒ ꯍꯥꯏꯕ ꯉꯝꯕ ꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯗ ꯂꯩꯔꯤꯒꯦ ꯑꯗꯨ ꯌꯥꯝꯃꯛꯇ꯭ꯔꯤꯕ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯅꯩꯅꯔꯒ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯀ꯭ꯔꯥꯏꯝ ꯈꯔ ꯆꯦꯟꯅꯔꯛꯄ ꯗ꯭ꯔꯒ ꯀꯦꯁ ꯈꯔ ꯆꯦꯟꯅꯔꯛꯄ ꯐꯌꯦꯡ ꯇꯨꯔꯦꯡ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯍꯜꯂꯛꯑꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤ ꯋꯥꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯅꯕ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯗꯨꯅ ꯗꯔꯀꯥꯔ ꯂꯥꯛꯄꯅꯤ ꯌꯥꯅꯕ ꯆꯠꯄꯗꯨꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯏꯁꯩ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯂꯩꯕꯥꯛ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯅꯤ ꯆꯤꯟꯇꯖꯥ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯦ ꯁꯦꯝꯕꯤꯔꯤꯕ ꯂꯣ ꯕꯤꯜ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯃꯇꯝ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯡꯃꯜꯂꯤ ꯈꯤꯇꯪ ꯇꯦꯟꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯑꯄꯥꯝꯕꯗꯤ ꯋꯥꯅꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯕꯤꯜꯁꯦ
तसेंगना फ्रॉम द ग्रासरूट तक इदबाउदा हाइरिबा मियाम की पॉलिटिकल लीडर ओइनिंगबा मियाम की भोट लेबनिंगबा नत्र मियाम की ngसागी एमएलए ओइनिंगबा मियाम जिंगजे तसेंगना ड्रग की केस चनबा यारोय एनी क्रिमिनल केस चनबा यारोय जुंग काइट्रे चन तारगदी भोट लेप यारोय हाइबा जिमजु थमनिंगबा लैयेबको सिदी आई ओइगरा मी ओइगरा प्रमाणी अदो लैय मियाम जिंगजे खरा मखोंग सोमगा मखोंग सेंगना अखोई मियाम की थोक तगदो पोट नमा सेमद्रगदी चिंता जिदा अखोई लास्ट दा अखोई इंडिया की पॉलिटिक्स की स्ट्रक्चर से लास्ट के दौनी अखोई कहनी गुंडागिरी हाइतारेनेको गुंडागिरी हजिति तंगा फे इंडियन फिल्म दुसु याम उरेदना मणिपुर दी हायनाबु थोइबो क्राइम खरा जी खोइ लाउनरी खोंनरी को इंडिया मूवी दा खोइना इंडिया फिल्म खोइना येंग मतम दा हजिति डॉन गाय याम चतरेदना को मुंबई की डॉन बिहार की डॉन हा दिल्ली की डॉन गाय तौना हजिति डॉन मखन याम याम इन्फ्लुएंस फतरेबो को अदुना दुबई दा लेरगा गसागी तौथरकप लान मया पैसा थादरगा बोट खान मया खो दुनि उरिदना मयाम निको फिल्म दा पुथोइ पोतु तसेंगना फिल्म नि हाइबा वानी अदुम रियलिटी दा बेस्ड तौखंगु सुदुम यावरि ने हेतारे को अदुस पार्ट ऑफ मेसेज मखलमनि खोइना फंगजि मेसेज मखलमनि अदुना खोइना हाइजनिंग सी इंडिया की लेबे स्ट्रक्चर सी खुदा मोइना पिखरबा इंडिया की बताइदा लेरिबा नॉर्थ ईस्ट स्टेट्स की मुंगदा स्टेट मचा मचा लेजरि सिंग थोइबा क्राइम जिदि थोइनाबु गराइनि खोइना गसागी क्राइनि चाउनबु क्राइम तौदरि खुदि प्रमाणि को थोक्ते को मेल इन इंडिया की मनुंग लेरिबा मुंबई गुंबा दिल्ली गुंबा यूपी गुंबा बिहार गुंबा थोइबा क्राइम याम जिदि डॉन गायना फोन थोगाइ नेत्रा डॉन अदगी एलाका जे मोगी एलाकानि गायना तो खाइबी नेत्रा अदगी फोन अदुम क्राइम खुद मुइ हाइतारे को दुम मयाम जिंजे खुद मोइना दुम मयाम जिंना गसागी नकन नकन की बेक तरो बोट काहन मयाम सु यावरे हमनि खाइ जबना को दुम मयाम दुना सेंटर की लीडर सिंग मयाइ दा फंगारा थौक तो बाइजे अदुम माइ कंसेप्ट टू लेबा नुसिबा दा लेरिबरा नतर मागी मनुंगी लेबा इंटरनेट फीलिंग्स तो हाइतारे को मान तोनि थौक दा लेरिबा तो क्वेश्चनेबल मोइदना प्रमाणे अदा लेबा नुसिबा तचेंगना मियाम की सेवा तौगे लेबा के खाला थौक तौगे मिसिंग जे ताइफना मखोंग सोमा सेम चंगे हाइतारे को अदना मधु ग्रास रूट की होना अखोई कैदोमिनबो यारि है बसे सिगी बिल सिदा मधु हापसन बिबो यारि ब्रा कैदोबो यारि के मधु नैनोन चंगे चिंता जाको अदना अखोई इंडिया मनुंग इंडिया दा खोइना मजर इंडिया दा खोइना तिल्लुरो मतुंग अखोई जे इंडिया ने हाइना चौथोक चरिबे अखोई जे सिदगिना वांस सिदगिना खोंग थांदो चला कांदा अखोई नॉर्थ ईस्ट की लेबे स्टेट में जे सिदि खोइना एग्जांपल तो जबई वानी को खोइन थेनरप एक्सपीरियंस तुनी सिदि खोंग थांदो वांस खोंग थांदो चला कांदा खोइ से दिमापुर योगी दिमापुर योगी खोइ जे अखोई लाइफस्टाइल से मौम लेरबनी अखोई इसाई कंट्री बनुंग नि गायना फ्रीली थौक चटबो गाइसे चले चटबो को अदगी मेलन इंडिया की कैपिटल ने दिल्ली योगा दा देखोइ जे नो अखोई जे इंडिया ने गाय नु इनि कैनो मोइना को अदम खंगमंग खंगिरगसु अखोई जे काइदना चिंकीरा पिंकीरा अदगी जंगलीरा नतगना गाय नेपाली रा गायना खोइ समटाइम्स अदम अखोइना सात्र मोइ गाय थेना कोइ स्ट्रगल दुनि अवाब दुनि को सिगी मेंटालिटी दा गसी चाही हुमद्रागा खरा हेलब चाहिँ रात हेरबा मगसलबा खोगी इंडिया की निखा तंबा इंडिपेंडेंस फंगरबा सही सांग खोगी इंडिया जे ngasi वर्ल्ड की मनुंग पृथ्वी की लेबा खोगी मकी मनुंग दा खोगी चखपद ओइरो नत्रगना सही करे हाइनी एनी हिरम खरा दाइतारे को मांगजिन थाबा ngamba दुगुम इंडिया म ओइना होना रिबा स्टेज जी यसलबा दा खोगी लेजरिबा इंडिया की स्ट्रक्चर हाइतारे को खोई बॉर्डर एरिया दा लेबा नत्रगना खोई लैंडमैन खोई किता खाइदोका लेबा खोई पेरिफेरी लेबा स्टेशन दा लेबा प्रजा संगी लाइफस्टाइल से को अखोई इंडिया की मेलन सिटी की लेरिबा अदुम टॉप लीडर सिंजिना करियन उरिगे बजु खमम जंग हेतारे प्रमाणी को अखोई नुआइ दबदुनी को अदि तंगाइ फदर खोजे वी आर इंडियन हाइतारे गदि इंडिया की रेस्पेक्ट का खोई पिपियन जनिंगे को द करिम कथाइ न बना तरगन नुआइ तबा दुम ममी म तहन बजे मसिगी इंपैक्ट से kana पियन हाइतारे गदि मेलन इंडिया दा लेरिबा दुगुम्बा नोसाइ तवंग म कंगु सिंदुना अखोई दा येंग मेन करा माइना पियन हाइतारे गदि टॉप लीडर्स मियाम की लेबाक की अपुनबगी ओइना सागी थबक तौरिबा दुगुम्बा काउंसिल मिनिस्टर यावरिबा टॉप लीडर्स निना ओय अखोगी लेरिबा इंडिया की अकोबिदा लेरिबा एनी स्टेट अखोगी लेरिबा कम्युनिटी खुदि मसिन लाखु मतमदा एज ए रेस्पेक्ट नतर ऑनर नतर बिहुम थो व्यवहार सिपी के दौनी गाइजे मोइना पुन बिनबा ngमगी वखनदो दु मचे रमी मसिन यामका उरकदो पोटनेबा अफम सागी ए मोइदुरा नॉर्थ कंगुदुरा कंगुदुरा गायना हंगाम कंगु खरम यावदि यावरे दा दुम मिसिंग से मासे ग्राउंड तगे होना मखोंग सुमुक्तबा मसागी अदुम गुंदा ओय फदा ओय लागा दum thai tobong ma dum magi haina bi dunia lai potu ko ana khoi india si khoi no nuksi haning ma duni ko khoi haji nuksi yam mana ni haning ma potu ni duna jai phim si khoi haji ning duna center gi mayon da phama kanda whole india si yenga thok to bi ba dugumba top leader sing se
तसेंना ग्राउंड रूम ग्रास रूट हौरकान मखों सोमबदुगुंबा लीडर मैम सेम चंगी है हमजे मैं थमजगे थागजगे ओजा मथंग लाक्जगे अखोइगी कुंट्रा मरी सुबा मणिपुर लैंग्वेज डे थौरमसी अखोइगी स्टेट की थाकता पांगथोक्रे थौरमसी के मरी लेना अखोइगी यूनियन मिनिस्टर ऑफ स्टेट एजुकेशन एंड एक्सटर्नल अफेयर्स डॉक्टर आर के रंजन नसु अखोइगी लोल हिंगतपदा सरकार की खुद अमदी अतोपा मीगी खुद लेते ngangliba अखोइगी खुद लई हाइना महांगसु फोंदोपिरोजा लोल की मणिपुर लैंग्वेज थौरम पांगथोक पसी के मरी लेना अखोइगी मणिपुर लैंग्वेज असी अखोइगी 8 शेड्यूल ददी जानख्रबने ओजा तो अतोपा करी करी हापचन हनिंग कई कई तौहनिंग लेबगे थौरम असी मरी लेने ओजागी ओइबो वफम थंबी अखोइगी लोन यामना मुसीबा ताका अमने चंदजिदा को 1980s हेदारे को सोलिसम चापन मरफुगी मतम दगी हौना चंगझलखिबा इरांग नि को सोलिसम चापन मरफुदे हों चंगझलखि इरांग अमा खोइ तुम उरे अदगी तांचलको मतमदा को खोइगी मरुइबा ngасagi मरुइबा दु खोंजंग दुनै खोइ अखोइना सुमिंजे मतमदा अखोइगी कहनी मियोय अनि को मियोय अनि लेहिदबगी सिगिबगी खोइ तांकम खोइना खंगी अना सुगुंबा अखोइगी इशूसी मणिपुर दा खुदमोइना लोन गी दनतना आईएलपी की मतंग दसु मंगाई खोइ छात्र मदुम लेहिदे को से साइ एरिया दा ngasi पांथोक पिरिबा ngасagi टॉप लीडर अहन म्याम ngasi पांथोक पिरैसी यामना खोइ पुरुम सिनगाय ओइ को अदु लेरिबा पानबि मतम मतम नुइ लेंगा सिंदुना ओइ एनop अरोइबा खोंजंगदबुदी माइ खोइ खरा येंबिरकान ताय फा थोक पांथोक पि हाइरगसु मीजे असिना याहन याहलकान हेक तोजे खोइ इसागी लोन सि निपान सुबा सिदुल चलंगदबनिना खोइ मियाम हौरकान स्ट्राइक तोरपा इंडिया की लेरिबा दुगुंबा कचिन कुया फिल्म खुदी मना मतेंग पांगिबो तो खोइ निसिंग मुथौ ताइको अदु अखोइना तालिबा डिमांड दो इंडिया की लेरिबा ngasi political structure सिदा स्टेट अमना मियाम तालकपा मागी डिमांड सि मरम चाबा चादबा रैसि कुपना यंबिर मतुंगदा मरम चाबा ओरगदी को इशू दु मरम चाबा ओरगदी अखोइना पॉलिटिकली मदे एरिया दु कुपना खनबिरकांदा मी असिना याहुंद्रिङाइदा मदो पॉलिटिकली मदुगी ओबे डिसिजन लौबिदि क्याम काय हाबि क्वेश्चन नि हंजनिंग सिको पीगा तो मरम चारा लेरा पोसिंगदो पीगा तो बुसु लेरबा मरम चारे न खल्लबा पोसिंगदो खम थेना प्रजासिंग वहन कान हेक फंगनै मचा मा हेक थुएबको अदुना अखोइना निपान सुबा सिदुलजी फंगनो होना मतमदा अखोइगी एज पार ngasi piriba reporting matungina अखोइ मिउ अनि लेगिदेना थमी को याम नुइते लेगिदि मिउ अनि दुइ खोइ कोकनो नै काय खुनु उचरी को अदु हजि अखोइगी लोन सि निपान सुबा सिदुल चलहलाबनिना अखोइ के दगदगे हाबस जे अखोइ ngasi मालेमगी लेबा खुदिमते अखोइगी ओपसक्से ओनर तो हम संग एमियाम नको अदु अखोइगी लोन सि इकाय खुनु उरनबगी दमकता अखोइगी लेबा पॉलिटिकल लीडर्स ngasi लेबा ngasi हाइरे सिंगले कंगु सिंजे इफ ai isa maksu mangai ko se एरिया we have enough language we have enough script in a हाइनरी प्रोसेक्शन जे इसागी लोन लेजै इसागी मेक लेजै इसागी लोन अमदि एक लेजरबा इखोइना ngasi इंडियागी लेरिबा दु मनिपान सुबा सिदुल चंदना को कुंथ्रा ग मैरक सुबा दुगुंबा ngasi थरमनि ngasi पांथो इसिको अखोइ सोलिसिंग मा चमापन मरफु दगी हरपो इरांग दुना सोलिसिंग मा चमापन मौराइ थदनि मोना जि निपान सुबा सिदुल जे पार्लियामेंट द पुथोक्तना या पिरिसिको बास तौबिरिसे अदुना अखोइना कुंथ्रा ग मरि सुबा दुगुंबा लैंग्वेज दे पांथोक पनुमिसे सिदगी अखोइना हाइजनिंगिदी ngasi लेबिरो खोगी एमएलएस मैम जिंजे टॉप लीडर मैम बिरो मैम नि खुदमन आसाम दगाती मगी लेरिबा ngasi बेंगाली मेक हाइदारे को आसाम मेक ना खोइ ताय फना दुम ऑफिशियल लेटर मोइना मोइ ngasi ऑफिस मनुंगदा को चेचांग चनबा याबगी गरबदम थोको खोइ उरियबको अदा दमाइना खोगी लोन सिजु अखोइ एक्सयु ताय फना अखोइ ngasi सेक्रेटरी मनुंगदनी खंगदे ना अखोइ स्टेट लेंगाक्सदनी खंगदे अखोइ चनबा याबा दुगुंबा ngasi इसागी एक इरोनजिना order thokpa yaba adagi tagai phadana ngai notification thokpa whatever any issue hadare ko chatpa yar official oina tabe yar lambi je khoi ngasi leiba authority sinma chang eba ko then amana am koi tawre akhoi wari sabiba wari habi matam da hoi language yam problem ni for communication ko not only for ngai ka mado communication ta gini duga then mado language hai si tagai phadana khoi english language gumba hindi gumba je ko tagai phadana ta loina ma khangda da ba leite ko isagi loan ji nipan su sidul chingkhal abni na akhoi gi lebi MLA minister sin june tagai phadana akhoi याबना फ्लुएंसी ओइना हिंदी इंग्लिश एकोइना कछु ngangbada mada tang ima lo dina tabani nai khoi adum khar koi tabni tra asu khar leita bani ai tara gadi khoi anna madugi ngangning ba manipur history da phana khanganing ba manipur history da phana haining ba manipur gi le controversy phana haining ba do manakta khoi interpreter am thamakan da ta phadi sagi loan da ko national media da natra international media sun sagi loan da phajna mado hayum changi ba khoina ko adi hai bu loan je एकोइन हाइब तो कछु इकाइ ngai लेते बा मरम देखोइ निपान सुबा सिदुल चंग लाबाइ जे इंडिया ना अखोगी इंडिया की मनुंगदा रिकॉग्नाइज तौरिबा लोन मयाम मनुंगदा मणिपुर सु पार्ट ऑफ मावइना सागी मणिपुर लोन निपान सुबा सिदुल एप्रूव तौबिराबनि नंगासी लोन जे अखोगी लोन जे को पार्लियामेंट ngang बोइगेरा
any house na ngang bagera ngang hala matungna madu ki poto phajana transparency oina phajana madu kai ni nakandagi ko kogi transmitter amana sagi madu ki poto phajana define tor madu high nabi ya pira kan ta fer ngang nam chang hai tare pramani ko aduna koi sagi area si de koi na isagi loan si promote tau jai tare ga di isagi lebi leaders jina har hodukum changi bako karama mongna hodok pa any national media वगैरह ना international media वगैरह लाखपीर खुदी मक्तो करी हाई न तो मोरिसन मा इंटरप्रेट तो होना जानी प्रमाणी को अदुना लेदीबा लीडर्स सिंगिना वांगांग मी भाई मतम दा आई सिना आई माय कांसेप्ट नि को आई लेबीबा मियाम हिना ताय फदना इसागी लोन जी आई जाति मा की फ्रूप मा नत्रगना आई लेबीबा खुंदारी बदुगुंबा कम्युनिटी कुंट्रा मरी की हजिक मणिपुर दा कम्युनिटी कुंट्रा मरी खुंदा मिनरी बदुगुम कम्युनिटी कुंट्रा मरी की वन लैंग्वेज है गदि खोय मणिपुर लैंग्वेज मैते मणिपुर लैंग्वेज ने बको अनि कम्युनिकेट तो नहीं प्रमाणी खोय दुम लोबु यादुना अदु तारगदि खोगी लोन से तसेंगना फजना प्रमोट तौजै तारगदि खोगी लेबी टॉप लीडर म्याम जिना खोय media house da koi kasagi report to boda sagi wangang wada speech ni khangde natraga any kind of mada interview lo budni khangde yaim ki koi launch da dum tawni mun chang he tare pramani ko adu lakpiri media house ki national international news duna kari hai no hai bodo nakanda gi tuana moi phajna gyan da record tor matung da translate to jini kai no dro translate to jini kai no पृथ्वी दे लेबल लोन खुदी मक्से मागी मागी लेबा की चखरपा हाइदि से चखरपा पृथ्वी की लेबल लेबा खुदी चखरपा हाइदि एजेंट जिदा मसागी लोन मसागी फिजिक्सा को मसागी लेजरी बदु कल्चर में आमदु फजना प्रमोट तब गमकांदा चखरपा दु ओदुनी कैनो अखोइना इसागी लोन निपान सुबह सिदुन चलबा इसागी लोन एक लेजबा जिबाउदा फजना प्रमोट तब गमद्रगा साइदा इना ताई पुलगा कोट लिलगा ओरिनी फॉरेनर सारगा अमेरिकन सारगा इना साइ आई चखरपा इंग्लिश बेरेंग गा इना सिन लेरगा इना चखरपा हाबदि यारोय बको मथौ ताई पार्ट बाय पार्ट मागी एरिया गे मतुन मथौ ताई बट तब तो खैनि आई सि कनानो हाइजे आइना सेलिबा ड्रेस तो थागी मोंग तादना सेकेरा इसागी चनबि मोंग तादना लेजै पोजन दम इसागी लोन फजना फ्लुएंसी होइना फजना थमंग ngamakan da फजना हाइबंग ngamakan da promote मालेम लेबा खंग खंग ngamakan da पोस्टर खरगान पोतो ए सुगुम जाति म लै मसागी लोन लेजै मसागी मयक लेजै को सुगुम हिस्ट्री म लेजै मोजे कम मियोइ नो हाइबा जेम पसारन थिगो सकतो पोट मन हाइबि दा पोतो अदन लैरिबा अहलमनि होना बिरिबा देन कुंट्राक मनि सुबा लैंग्वेज दे पांथो पिरिबा निपान सुबा सुदुन तंग्रि पोसे ngasi phawda निपान सुबा सुदुल दबु दे या पिखरे कुंट्रा मरी सुबा दुगुंबा लैंग्वेज दे पांथोए सोक लिसिंग मचापन मौदानि थोदा पास तौरे को या पिखरे ngasi phawda इंडिया की लेरिबा दुगुंबा पॉलिटिकल लीडर्स सिंगिना मणिपुर की लोन जे कदाय भाव ऑनर तौबिरी के हाबा दुमदि अखोय खंथबम चंगी को अन सिगी एनासदनि अखोय नसागी एनास लाक्तारगदि अखोय लेरिबा दुगुंबा टॉप लीडर्स सिंग जे को अखोय लेरिबा दुगुंबा टॉप लीडर्स सिंग जे कदौरे मखोय खुत लै को हाइबा टॉप लीडर्स सिंग न कदौरे मोइना गसागी पोसक सिकर हाइनी मचा खाइना अखोय लोन जे निपान सुबह से चंग्रे हाइरबनिना अखोय प्रमोट तौनबि दम अखोय लेबल लीडर्स सिंग मदो वखन खंथबिरकांदा को अमुतंदी इंडिया की लेरिबा दुगुंबा चखोटले आना लेरिबा दुगुंबा इंडिया की लेरिबा दुगुंबा दिल्ली की मयोंदा नॉर्थ ईस्ट इंडिया की मनुंग लेरिबा मणिपुर हाइबा स्टेट से मसागी मरोल मसागी एक मसागी फिजिक्सा मसागी धर्म मसागी कल्चर मसागी लेंग्रबा दुगुंबा मसागी स्ट्रक्चर म लेजे हाइबा जे अखोय उटनबगी दम थोना पिबम चंगेबको अदु तौबिनबगी दम अखोय पॉलिटिकल लीडर्स नत्र पॉलिटिशियन को याम तोइन ताइनबे हुन नते सेंटर जिदा को मोय तानबे हुन नते मोगी तौहन मथौ दुई वानी खै तौहनिंग दुई वानी को तौहनिंग मथौ पांथोनिंग दुई वाफमनी अदु तौगे हाइबे दम अदु मम याम सिनगे हाइबे दम भोट कारनरी नि कैनो थिगा तौगे नत्र गना इ पिसा पाइना होना के ट्राई पावर खर पाइरगा सही मंगा दो आई नुआइन एसी थाज लगा सोफा अमम फंगाइरगा निंथौ सारा खुदो मिन थिनदिना आई वांगांग लगे हाइबे दम भोट कारन बसुतना मणिपुर की सुगुम बलैदिबा हिस्टोरिकल की याम खोय मांग याद्रबा दु इसागी लोन इसागी एक फिजिक्सा कल्चर हिस्ट्री देन इसागी लो सेमजरगा इसागी लो जे सेमजरगा तंगाय फदना अखोय चप चाना अखोय लेबाक से ngakchen na अखोय लेबाक से प्रमोट तौन खोनबगी पोतुदिदा ngamnabagi dum thaina nabi dum ta miyamgi the leibek se yajima mangda अखोय खखट जखपगा याम लंबी दो ओरनो खोनबा दum badum तहन गे दम भोट इन मतनी कैनो अदु तो बिरो तारगदी भोट एथ्रो युम नुगाय पथा लेबियो कैनो ट्राई आई खोय हाजब तुजे लेरि फेम से चंदा जिदा याम नुगायते अदुना लेरिबा पोसक्सी कुंथ्रा गमनि सुबा लैंग्वेज दे पांथोक पिरेसी याम फै अदुगा पांथोक पिरपसी मदुंग मनुंगदा सेंटर की लेवल लीडर्स सिंग तंगाय फदने खोय कहनी तोंगान बा मियें हाइदारे को अखोय कुमनि हंनि चंगे से जो हाइरिसिनी प्रोफेसर कोई मेजुन कामसोना हाइरिसि नामफु दंग हन बना मैतै लोन चखरपुंग amloi हाइसे असे कहनी याम सेंग पोन मोइने नामफु द खोय गांखंग दम नते बखंब्रा लेरिबा लीडर्स सिंगिना इसागी लोन जे गांबि nga ना बगि दम इसागी लोन सिदा वा हाय ना बगि दम इसागी लोन इसागी एक सिदा इसागी ऑफिशियल लैंग्वेज तारा ना बगि दम हाइदारे को मदु प्रमोट तौबिदम तौइनम चंग हेतारे अदो हरै बना हा जिंग जे हजति हजि हरै बना हा जिंग सि कोइ मिरोन हेतारे को सात्र जिंग यामना एडवांटेज होरे
ꯁꯥꯒꯤ ꯃꯌꯦꯛꯁꯦ ꯌꯥꯝ ꯆꯠꯂꯦ ꯂꯣꯟ ꯌꯥꯝ ꯆꯠꯂꯦ ꯇꯧꯕꯇꯕꯨ ꯁꯥꯏ ꯑꯗꯨꯝ ꯁꯣꯏꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯍꯤꯟꯗꯤꯁꯦ ꯐꯖꯅ ꯐ꯭ꯂꯨꯌꯦꯟꯁꯤ ꯑꯣꯏꯅ ꯉꯥꯡꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥꯡꯕꯨ ꯑꯣꯏꯅ ꯁꯛꯅꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯏꯪꯂꯤꯁ ꯉꯥꯡꯍꯟꯅꯕ ꯍꯤꯟꯗꯤ ꯉꯥꯡꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯝꯕꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯁꯨ ꯄꯥꯔꯠ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯥꯡꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯀꯣ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡ ꯃꯦꯁꯦꯖꯇꯣ ꯌꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯇꯕꯨ ꯕꯠ ꯏꯁꯥꯒꯤ ꯂꯣꯟꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯂꯣꯟꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏꯒꯤ ꯂꯣꯟ ꯏꯌꯦꯛꯇꯨ ꯂꯩꯖꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯔꯣꯟ ꯉꯥꯡꯕ ꯖꯥꯇꯤꯁꯤ ꯀꯅꯥꯅꯣ ꯁꯤꯒꯤ ꯃꯔꯣꯟ ꯉꯥꯡꯉꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯁꯤꯒꯤ ꯃꯔꯣꯟ ꯉꯥꯡꯉꯤꯕ ꯃꯤꯁꯤ ꯀꯝꯗꯧꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯁꯦ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯇꯨꯡ ꯏꯟꯅꯖꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯣꯠ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯂꯩꯕꯤꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯗ ꯂꯣꯏꯅ ꯇꯥꯔꯛꯏ ꯑꯔꯣꯏꯕꯗꯗꯤꯀꯣ ꯑꯔꯣꯏꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯂꯣꯏꯅ ꯇꯥꯔꯛꯏ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯤꯟꯗꯤ ꯉꯥꯡꯕꯁꯦ ꯀꯩꯁꯨ ꯐ꯭ꯂꯨꯌꯦꯟꯁꯤ ꯑꯣꯏꯅ ꯉꯥꯡꯕ ꯉꯝꯕ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯋꯥꯟꯁ ꯑꯣꯟꯂꯤ ꯊꯤꯡ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯅꯕ ꯉꯥꯡꯅꯕꯗꯨꯅ ꯑꯃꯅꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯣ ꯍꯦꯟꯖꯟꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯑꯣꯖꯥꯁꯤꯡ ꯈꯔ ꯑꯗꯨꯝ ꯃꯊꯧ ꯑꯗꯨꯝ ꯉꯥꯡꯉꯤ ꯇꯧꯔꯤꯀꯣ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ MLA ꯀꯥꯔꯛꯑꯕ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯖꯣꯕ ꯂꯤꯗꯔ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯉꯥꯡꯕꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯧꯁꯤꯟꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯉꯁꯤ ꯚꯥꯏꯔꯦꯜ ꯆꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯤꯗꯅ ꯄꯔꯃꯥꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯇꯅꯕꯒꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏ ꯎꯁꯤꯜꯂꯒ ꯉꯥꯡꯕ ꯐꯤꯕꯝ ꯆꯠꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯅꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ MLA ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏꯒꯤ ꯏꯪꯂꯤꯁ ꯉꯥꯡꯗ ꯌꯥꯗꯦ ꯍꯤꯟꯗꯤ ꯉꯥꯡꯗ ꯌꯥꯗꯦ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯏꯁꯥꯒꯤ ꯂꯣꯟ ꯐꯖꯅ ꯉꯥꯡꯕꯤꯔꯣ ꯑꯦꯅꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯣ ꯅꯥꯀꯟꯗ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯃꯌꯥꯝ ꯂꯥꯛꯆꯅꯤ ꯈꯣꯠꯅꯤꯀꯣ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ MLA ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯅꯥꯀꯟꯗ ꯃꯥꯅ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯝ ꯍꯥꯏꯖꯒꯤꯅꯤ ꯄꯔꯃꯥꯅꯤ ꯑꯗꯣ MLA ꯗꯨꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯦ ꯍꯥꯏꯅ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦꯕ ꯀꯣ ꯀꯔꯤ ꯏꯀꯥꯏ ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯤꯔꯤꯕ ꯅꯨꯄꯤ ꯏꯕꯨꯡꯉꯣꯗꯨꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯦ ꯃꯥ ꯇꯣꯉꯥꯟ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯂꯧꯖꯅꯤ ꯀꯩꯅꯣ ꯑꯗꯣ ꯐꯖꯅ ꯃꯣꯏ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈꯤꯅꯤ ꯀꯩꯅꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅ ꯏꯁꯥꯒꯤ ꯂꯣꯟꯗ ꯐꯖꯅ ꯁ꯭ꯄꯤꯆ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯂꯣꯟꯁꯦ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯅꯤ ꯏꯁꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯏꯁꯨ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯇꯥꯔꯤꯁꯦ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯂꯤꯗꯔꯅꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯉꯥꯛꯂꯧ ꯄꯤꯔꯒꯦ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗ ꯑꯗꯨꯝ ꯇꯥꯕ ꯋꯥꯐꯝꯅꯤ ꯃꯣꯏ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯉꯩꯗꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇꯒꯤꯁꯨ ꯐꯟ ꯂꯥꯛꯄ ꯈꯣꯠꯄ ꯑꯇꯩ ꯑꯇꯣꯞꯄꯅꯁꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯝꯕꯅꯤ ꯑꯗꯣ PR ꯃꯅꯨꯡꯁꯤꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣই ꯗꯣꯅꯦꯁꯟ ꯂꯥꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏ ꯎꯖꯩꯀꯣ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ PR ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ MLA ꯗꯪ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛ ꯄꯔꯃꯥꯅꯤꯀꯣ MLA ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯒꯥꯏꯁꯦ ꯑꯩꯈꯣꯏ 9 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯆꯜꯂꯕ ꯍꯥꯏꯁꯦ ꯂꯩꯕꯤꯔꯤꯕ MLA ꯃꯌꯥꯝꯗꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥ खायनꯔꯁꯨ कुन खायनरसु लेहौरी MLA मैम खायनरकान मैम आयोगजे पोटनिको अदुना मपुंग फाना सुगुम मैमजे अखोई चप चाना अखोई तौदे हाइबा फिरतो खाइबा पीबा जुम यारमगनिको यावदबदि पिरमगनि अपीबसु याविरमगनि अदु पीदबा कांगुसिंदुदि अखोई हाइजरिना मतेंग पांगदब कांगुसिंदो मतेंग पांगबिरकांदा लैंग्वेज डे गुम्बा नतरना अखोई मणिपुरी लोन निपा सुसिदम चललिबा सक्षिंजे सिदि तसेना हाइदागा हेना प्रमोट तौरना खनबा थौताय हमजे समाय थमजगी सिंदु थागचरी ओजा अदुगा अखोइगी कांग्रेस भवनदा राजीव गांधी गी अखोइगी मार्फुगा माथोइरक सुबा मपोक कुमोन थौरम पांथोकपदा अखोइगी हानगी CM ओक्रम इबोबिना फोंदोखिबा वाफमदा मणिपुरदा स्टेट अमदि सेंटर लेंगाकना डिक्टेटर की लेंगाक लोन चलाइदुना लेरे अमसुंग डिक्टेटरशिप की BJP की लेंगाक असिना अखोइगी लोकल बॉडी इलेक्शन सु नमसिनदुना थमले हाइबा तोंगान तोंगान वाफम फोंदोकपा अदुगा मेगाचंद्रना फोंदोकपदा मणिपुरदा मियांगी लेंगाक अमा लाखिगनी हाइबसि BJP दगिदि थाजद्रे हाइना तोंगान तोंगान वाफम सिंग थम्बिरोजा करी वाफम लेबिगजा मतांगसिदा अखोइगी गनोसे चिंतजिदा पोलिटिकल पार्टी अनेगी एरिया जिदी आई कना हैनिंग देखो अखोइगी कांग्रेस ना हाइबा दगी BJP ना ngang सिटी मोइ सिटी आई मामाम हाजगे बिनि अमगी वाफै हाइजरोय सेम कोयल ना हाइतारेको सेंजे अमगी ममाइनी ना दम खिलो बिए मोइजेको हाइदे कोयल अमगी ममाइदा अमना सोइबा अमना ngसागी दम पैसा ओइबको देन सेंजेक्ति अमतंग ओइदनको अदुगा ममाइदा नि लोमोइ वारिनेबको ngसागी खोइ हाइजनिंग जे कांग्रेस लेरंबा मिओय अदुम कांग्रेस नुसीद्रेना चोंगा BJP दम यावबा BJP दा लेरंबा मिओय अदुम नुसीद्रेना हाइरगा ngसागी कराइनी नुसीद्रे हाइरगा ngसागी खोइ कराइनी अदुम कांग्रेस यावबको हाइदि मोइ अनिगी लेरिबा स्ट्रक्चर जी चिंतजिदा मोइ निगी लेरिबा स्ट्रक्चर जी तसेंगना कांग्रेस यावरमनि पादुना कांग्रेस नुसीद्रेगा BJP चोंबा BJP दा यावरमनि पादुना नुसीद्रेगा दम कांग्रेस चोंबाको अदु ngसागी मीदि होंगदबदो अदुनि अदुना खोइ हाइजनिंगिसि कांग्रेसना हाइनिंग बाहाइजनु कांग्रेसना हाइनिंग बाहाइजनु लेरि फिल्मसे सिना मोगी पोलिटिकल माइलेज लनो होनबगी एरनाम नि खोइ थमजगे अदु तबुतबु
BJP na tawriba role sanaiba lasu to ngai area sida chumindra lali hadna praja ni chatok jani ko aga lai phim se khoi kare hai ni praja jing na si khamthena wari ba nuai triba then ruling party or sanaiba ni lame am ni miyam hena khangi yam san haijar wai aduna lai phim sida moi congress amadi BJP ki hainari bo phama ni je moi si ta sengai tar ga di ani mok chama nei ko ani mok chama na pot amani platform mani duna sai ki sai area sida congress na hai su sai mo ham thong mathau ni ko adu BJP tawri du sumai to mathau ni chani ngatan ni adu soiri badi kana no moi ani maki ba khulon ji kai le ge hatum khung mo nei nyam da ko adu na sai ida sto ko hajani ni se congress oi gera BJP oi gera moi tawri ba thong thuda do praja myam na khangi ko adu na praja nan sil lo ba mathau tai sai ida se dang sai gi chahi ani hen graba lan chahi ani hen ki terrorism changi lan ji khoi ruling party sanai bi la khoi praja myam na si ba pham ta ra ban ko ano sai area sida congress na hai du su mo ge ham to ko machat ni le rasi BJP tawi du su mo to ko mathon le rasi to bu to khai jing se praja da ngasi thanari chai phu ji di kana na pi no ta ga di moi ani ma ki ba dum same category the people chai phu mi dum oi ko duna ruling party ko mun sanai bi la ji di praja na khang po ni praja na du di chen lo ji rakne phom je chai tham jagi थागचरी ओजा अदुगा अखोगी इंडो म्यांमार ngमखै संबल खाबगी थबक खुमांग चाउसिन चंगसिली हायना अखोगी आसाम राइफल्स की डायरेक्टर जनरल ओइरिबा लेफ्टिनेंट जनरल विकास लाखोरा ना फोंदोखी बगा लोइना आसाम राइफल्स ना ngमखै ngak senbagi थबक सिंग लौखली हाबो वफम सु थमले ओजा इंडो म्यांमार बॉर्डर की मतंग से करी वफम थमिनि ha isen da sai area si khoina ke hani border fencing matang si kana khara dum sai my opinion pinari ko koino hajini idana border fencing si hanaki leriba chahi ani ga thakra helaba ko ki terrorist ni lan si adu sidai da ko gi leriba ko gi DGAR haidare ko ko gi mana pi comment si kai dum mista yauri manung haidare ko handak maru ena particular Myanmar thoibe irang haitare ko Myanmar thoibe irang jina koi nena ta da irang jina mara morakanda Manipur chaitheng nang hale dum hai lim sano ko adu manung da ko dawre Manipur thoibe irang jina mara morakanda Manipur ji Myanmar thoibe irang jina mara morakanda Manipur ji phawraga koi drug ki haitare ko transit to waida drug se lanon ba da Manipur phawraga chapal lambi ma Manipur ji oi sorry oi man hai ebis ko anu sai area si da adu itaraga di Manipur thoibe irang che Manipur thoibe irang si mapan khut yaw heba sumadi khoi lan gadraw natra mapan khut yaw heba sum khoi si haiba la ladra aduna hajuk Manipur thoibe irang se Manipur thoibe irang si ta sengai taraga di mapan gi lairiba Myanmar gi irang si number morkanda Manipur si koi nena ta irang am tholle Manipur si irang si gi impact yehelle then amuk then ke dawre Manipur si power ga drug ki oba lambi oina hona Manipur si power spam tam dum oini heba ne ado shunna union home minister na kali pire union home minister kali pire suna kanda Manipur thoibe irang je moi community ni mta thokna ba dugum ba ko Manipur je ta ta hara sunara le poni leiba ko moi masen nu sinada ba dugum ba state amani na mana am lai hadu ini pramani ko adu ta ga area ko ajani se union home minister mo ina mana lori ba sagi report data sing do adu ga suna kan ground na piri ba dugum DGAR na piri ba ground ki piri ba report sing ko sai area chuna report question do ni lai question di ko adu lai phim ji chumda kangbu amona sagi border fencing to ya roi hai natra adu magi border fencing to li ko ngai ngak seli left na samban khari habe dum adum hairi ko then am sai ya ngai samban khaba yaru hairi kangbu sina karigi ko then FMR muthalo hairi sina karigi then chunda kholau kya lauraju dum samban khari sina karigi ko government ngasi samban khajal sina karigi ko samban khari si sai lisang sina samban khotro hon thamaka na dana kasu irang thokta bra ko handaki leiriba kuki narco terrorist gi sagi changala irang si manung da hatu na saman khade ade harisna karigi ko si manung de koi kilometer su khare asu khau de ade su question de ade saman khada su ade kana home minister na harisna karigi ko si question ne yam lei bai masu go mayam ji as a praja moina khoina awuba ayeng ma khara khoina khangjaba khara do hairak madam dadi moina yamna politicalize to bana tagna moina yam nusidaba moina hulanga moina khoina moina uye ba ko khoina hajari di macha seng chen hayam change ba tasengna sambal khari basigi manungda अखोई द प्रजासिंग द कंफ्यूजन ले हेलिजे तसेना बॉर्डर पिलर नंबर 81 एत नैना जेबो को बॉर्डर पिलर नंबर 81 आई सामंग से पयाव जे को ममांगी लेंगाक लेरंबा ममांगी जनकी न चत ममांगी लेरम लेंगाक ममांगी लेरम लेंगाक खरदा मणिपुर लेंगाक ना पीबा दुगुंबा गसागी बॉर्डर पिलर नंबर 81 की कंट्रोवर्सी मतंगदा मिनिस्ट्री ऑफ होम अफेयर्स की मागी जॉइंट सेक्रेटरी सायावबा अद डायरेक्टर जनरल ऑफ सर्वेयर सायावगा लागांदा कोथा दा संगांदा बॉर्डर पिलर नंबर 81 इंजन की बदा आई सामंग यावेबको जंदजिदा मदुदिदा
मियाम कोथागी पैसा चिनाव मयामना डायरेक्टर जनरल ऑफ सवेयर मसामक से तुरेन मरिन लालगा चिंधरगा लांथोगा खोगी लेरिबो पिलर दो सिदा लेयना सक ताखिबदो खोई किसो काउद्रियबको अदु हजिक नौन इंजले सिदा कैदौरे अदुगुंबा फजगरब तुरेन मरिन दो फजगरब नेचरल पीबा ईश्वरन पीबा खुदोल नेचरल पीबा खुदोल हाइदारे इछागी लेजब अदुगुंबा तुरेन मरिन दो कांथोमगा थादोमगा इंडिया रमदा मणिपुर ना हाइजलकांदा किलोमीटर अमा मखा अनि अहुम लांजलकांदा युंगुम पिलर दो अदुदो इना ngasi saman khana honariबनेबको असागी एरिया से अखोई प्रजासने पामे पोसक सेंग असि लेरिबा सेंटर लीडर सिंग नत्रगन मणिपुर लेब लेंगा लीडर सिंग मदो मदु ngasi बाव बदम मदु पोतो सोइरी लाली मदु चुमथोकी दोने है पोसक कनाना ngasi बा हाइबी रगे क्वेश्चन दोने लाइदि अदु नम हादना ngasi ngमे ना ngasi के दौरे बॉर्डर पिलर नंबर 1 पिलर बॉर्डर पिलर नंबर 81 दे नतना अतो पिलर मयाम ngasi कंट्रोवर्सी लगी मैम दो ngasi के दौरे लेरिबा म्यांमार की इरांग नंबर मोर कान देखोई बॉर्डर फेंसिंग खाता बिया दे हाथु हाथु खाता दे मौंदा तौसला खा म तम ngasi के दौरे इरांग जिबु थोकत्रगदी इरांग जिबु थोनद्रगदी शांति बु फंगगदी ना खोई ngasi खोई कनाम तो ngasi खोई प्रजाजन केम हाइद्रबनेबको अदु लेरि फिल्म जि मतंग दा सेंटर की लेवल लीडरशिप लौरिबा वखलोन से सेंटर की लेवल लीडरशिप लौरिबा वखलोन से खतंग एकोइदा पुनु नुसीबा मिचिंग खाइ नाइबा यामना बायस लेबा को मोइदा ngसागी यंगी मियंग जे खोइ से खोइ अतोमी मसागी टाइप यंगी बाय दारे को खोइ सेकंड क्लास की करोंगे टाइप यंगी बा अदु मियंग मदुम यावर ले हबसिम दि खोइना मसाई एरिया नुवाइ लै उइ अदु लेरि फिल्म जे खोइना हाइनि हाइनि सी कर हाइनि इचंता जिदा एखोइ बॉर्डर पिलर की मतंग सिमिन तसेना दागदि लेरिबा DGAR ना हाइबि दिबा वफम को एखोइ ग्राउंड मान पीबे स्पीच मान पीबे फम से तंगाई फदना एखोइ मणिपुर थोइ बन की इरांग सि तंगाई फदना पार्ट अमनि को हजि अदुना बॉर्डर फेंसिंग खा भाई से एखोइ लेक्टना खारी है से खाबियो कसु काइदे तबु तो खै हाइजिनिंग से खोइना जो हाइजिनिंग सि बॉर्डर फेंसिंग खा बतो कोइ वेलकम तब जै तबु एखोइ बॉर्डर पिलर नंबर मयाम कंट्रोवर्सी मयाम से मसि मसा सेंगना प्रजासिंगदा मसि कंट्रोवर्सी लेत्रे सि चे नंबर लेत्रे लम मांगद्रे गायना खोइ तंगाई फदना को हंद छि कुइदना कुइदना जगह खरा पिलर नंबर क्या दना खोइ पोस्ट क्या नो पोस्ट कुनमंगा युंगम पोस्ट कुनमंगा दो कथल अमै वरी खोइ लेरे दना प्रमाण ओसी मसा मक चला कांदा ओसी कना नम यार कांदा मथकता चिंगदु की वांगदा चिंगोंदा एआर लेबगी दुम लेयना खुदम कुताई अदु मखा दो युंगम पोस्ट कुनमंगा मा कहनी मखोंग थेंग कथल कथल मरि पोल लेदो प्रमाण अदु कना कथलिबा कना कथलबिनो हाब क्वेश्चन लाई खुसाई एरा खंग हंग लेयबको आर्मी न फुल लिंगा लेरिबा देना मन सगी सिक्योरिटी फुल गा लेबगा दा कथल अमी पोसो आथ्र मने दना सुगम मयाम जिंग तंगाई फदे खोइ कुपना यिंगसिला मदुंग दai खोइ बॉर्डर पिलर नंबर 81 नतना तो बले पिलर मयाम मैक्सिमम मयाम कंट्रोवर्सी मयाम जे फजना मदु स्क्रीनिंग तौबिरा मतुंग दा प्रजासिंग योबा थमोइदा नुंगनांगबा चमम नबले मयाम जे मदु खंगमिनर मतुंग दा मदु फेंसिंग तौबुदो अदु अखोइ लम मांगदना तौबि भाइतारे अखोइ लम मांगदना तौबि दुनि खै पामे अदम लम मांगदना बिदमक तंगाई फदना कुपना मदु यिंगसिनम चन्या फमजे एसमाइ थमजगी थागचरि ओजा अदुगा अखोइगी नाकालमरोम दना अखोइगी म्यांमार दा मिलिटरी जुंता कु से लाखिब मतुंगदगी रीजन असिदा ओपियम थाबगी चांग हेनगलगली अमसुंग नारकोटिक्स की पोलम सिंग पुथोक पुचिन तौबदा मणिपुर असि ट्रांजिट पॉइंट अमा ओइरी हाइना अखोइगी मनोहर परिकर इंस्टीट्यूट ऑफ डिफेंस एंड एनालिसिस की रिसर्च फेलो डॉक्टर ओम प्रकाश दास न सुफोंदोरगली ओजा मसिना मरम ओरगा खोइ स्टेट असि खुनाइ द चाउना अकाइब पिरकपगी फिबम अदु लेरी हना हाइजनिंग ओजा करी वफम थम्बिनी तो रिपीट तौबि ओजा ओजा कनुने एखोइगी म्यांमार दा मिलिटरी जुंता कु से लाखरब मतुंग रीजन असिदा एखोइगी ओपियम थाबगी चांग से सुम हेंगलगली हाना अदुगा एखोइगी नारकोटिक्स की पोलम सिंह पुथोक पुसिन तौबदा मणिपुर असिना ट्रांजिट पॉइंट अमा ओइरी हाने खोगी परिकर इंस्टीट्यूट ऑफ डिफेंस एंड एनालिसिस की रिसर्च फेलो डॉक्टर ओम प्रकाश दास ना फुंगदोपा वफम निबोजा सिना ट्रांजिट पॉइंट जे मणिपुर ओइरक पतारगदि खोगी स्टेट असि खुनाइ दे यामना अकाइब पीबगी फिबम दो ओइगद्रा हाइबो वफम दुना सकरी वफम थमी असाइना हाइजगी पोतुनी हाइजगी पोतुनी दिंग साइगी हजिक मणिपुर जी तसेंना मणिपुर तसेंना दारगदि मपान की लेरिबा खुगी मिलिटरी जुंतारा कू तौर मतुंग दारेको मणिपुर थेंग चैथेंग जे हजिक मसा प्रोफेसर मसा मो हाइरिजनेबको प्रोफेसर मसा मो हाइरि फम जिसाइ हाइजगी पोतुनी प्रोफेसर मसा मगना मणिपुर की मणिपुर नंगिम चैथेंग जे म्यांमार दा दुगुम मिलिटरी जुंताना कू तौर मतुंग दा को दुगुम कू तौर मतुंग दा ड्रग की ओपियम की ओइरो देन एनी काइंड ऑफ हिरम हाइदारेको खुगी आम की ओइरो देन तो पंग खुद मोइना इन्फ्लक्स की ओरो इलिगन मिलिंग ओरो असि पोसक से मणिपुर से थेंग नंगे है बसम कन्फर्म नेबको सुगम से थेंग नंगे है कन्फर्म पी पोसक से यूनियन होम मिनिस्टर पी स्पीच को पूरा ऑन तेनबने लाइसिको अदना सुगम याम जी दिल्ली की लेबा सेंट्रल लीडर्स अमा हाइगनी देन नमन साइड लेबा दुगम सगी ग्राउंड रिलेटेड अमनी लेबा प्रोफेसर मसामना कुपना एनालिसिस तौर मतुंग दा हाइरिबो वहिजे
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯆꯩꯊꯦꯡꯁꯦ ꯅꯪꯉꯤꯕ ꯆꯩꯊꯦꯡꯁꯦ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯗ꯭ꯔꯒꯀꯤ ꯑꯗꯨꯒꯨꯝꯕ ꯂꯣꯟꯅ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯃꯌꯥꯝꯒꯤ ꯀꯣ ꯗꯦꯟ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯛꯇꯅ ꯑꯩꯈꯣꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒꯤ ꯆꯩꯊꯦꯡ ꯑꯃꯁꯨ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯕꯅꯦꯕꯀꯣ ꯁꯤ ꯂꯩꯔ ꯐꯥꯎꯕꯗ ꯇꯉꯥꯏ ꯐꯗꯅ ꯉꯁꯥꯏ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯣꯏꯗꯤ ꯃꯣꯏ ꯃꯁꯦꯟ ꯄꯪꯈꯠ ꯈꯠꯅꯕꯅꯤ ꯃꯣꯏ ꯃꯁꯦꯟ ꯄꯪꯈꯠ ꯍꯥꯠꯅꯕꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯁ꯭ꯂꯥꯏꯠꯂꯤ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ ꯅꯪ ꯑꯦꯔꯤꯌꯥꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯌꯦꯡꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯒꯤꯅ ꯂꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟꯗ ꯍꯛꯊꯦꯡꯅꯅ ꯎꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯇꯣꯞ ꯂꯤꯗꯔ ꯍꯥꯏꯇꯥꯔꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯛꯇ ꯍꯥꯏꯗꯦꯕ ꯃꯣꯏꯗꯤꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯤꯟꯇꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯟꯗꯛ ꯆꯩꯊꯦꯡ ꯅꯪꯉꯤꯁꯦ ꯑꯣꯄꯤꯌꯝꯒꯤ ꯑꯣꯏꯔꯁꯨ ꯗ꯭ꯔꯒꯀꯤ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯃꯥꯏ ꯀꯧꯊꯣꯛꯑꯀꯥꯟꯗ ꯉꯁꯤ ꯄꯣꯄꯤ ꯊꯥꯔꯤꯁꯤ ꯄꯥꯔꯠ ꯑꯣꯐ ꯁꯤꯁꯨ ꯁꯤꯒꯅꯦꯜ ꯑꯃꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯤꯡꯃꯥꯏ ꯀꯧꯊꯣꯛꯑꯀꯥꯟꯗ ꯄꯣꯄꯤ ꯊꯥꯒꯠꯂꯛꯏꯁꯦ ꯁꯤꯒꯤ ꯑꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯤꯞꯇꯨꯅꯤ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯇꯥꯔꯒꯗꯤ ꯑꯥꯒꯤ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯃꯌꯥꯝꯗꯣ ꯂꯂꯣꯟꯕ ꯊꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯦꯕꯔꯁꯤꯡꯗꯣ ꯑꯥꯗ ꯂꯥꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯗ꯭ꯔꯒ ꯊꯥꯕ ꯌꯥꯎꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯅ ꯆꯪꯅꯕ ꯈꯣꯠꯅꯕ ꯂꯥꯛꯁꯟꯕ ꯑꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯃꯣꯏꯗ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯛꯇ ꯄꯩꯁꯥ ꯊꯣꯛꯂꯛꯑꯦ ꯗꯦꯟ ꯑꯃꯅ ꯃꯣꯏꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯦ ꯈꯜꯂ ꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯉꯝꯕ ꯃꯣꯏꯅ ꯉꯝꯕꯩꯗꯣ ꯔꯛꯈꯠꯂꯛꯑꯕꯅꯤ나 ꯃꯇꯨ ꯁꯣꯟꯕ ꯀꯥꯡꯕꯨ ꯅꯝꯍꯠꯇꯅ ꯃꯣꯏꯅ ꯃꯣꯏ ꯃꯈꯥ ꯊꯥꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯅꯦꯆꯔꯦꯜ ꯀꯩꯅꯣꯅꯦꯕ ꯁꯤꯗꯤꯀꯣ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯉꯨꯕ ꯑꯩꯈꯣꯏꯁꯤꯅꯦꯕ ꯉꯁꯤ ꯀꯩꯗꯧꯔꯦ ꯃꯤꯠꯌꯦꯡ ꯑꯃ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯏꯁꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯣꯄꯤꯌꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯒꯀꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯇꯥꯔꯛꯄ ꯄꯣꯠꯁꯛꯁꯤ ꯐꯥꯎꯕꯗ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤꯕ ꯃꯥꯒꯤ ꯁ꯭ꯄꯤꯆꯇ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯤꯟꯁꯦ 0.01% ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯂꯩꯍꯜꯂꯣꯏꯅ ꯃꯥꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝꯁꯦ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯃꯅꯤꯄꯨꯔꯗ ꯊꯝꯃꯤꯕ ꯃꯤꯠꯌꯦꯡ ꯗꯦꯟ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯂꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛꯇꯪꯗꯤ ꯄꯨꯛꯅꯤꯡ ꯌꯦꯡꯕꯤꯔꯀꯥꯟꯗ ꯀꯣ ꯋꯥꯈꯜ ꯊꯥꯗꯕꯤꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤꯁꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯒꯦ ꯁꯤꯟꯇꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨꯁꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯤꯁꯤꯁ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ Central Government की थबकी एग्जाम माई पाके खल्लगदी करी पागदबनो खंगबदगी करी पारोइदबनो खंगबन हेना मरु ओई Russell Coaching Institute मयांग इम्फालदा SSC Defense समदि Banking Exam सिंगी था तरुकी boarding की course हौजरगनी मफम असिदा boarding दा लैबा सात्रो खुदिंगमक थबकी exam सिंगदा written दा 100% success ओइरी मफम असिदा सकदारबा retired Navy Air Force समदि subject expert सिंगना ताकपी तंबीरी boarding दा लैबा सात्र सिंग नोमदा पुंग तरा ओजागा लोइनेना लारिक पहनबगा लोइनेना पुंग अमगी physical training सु पीचरी मफम असिदा subject खुदिंगमकी shortcut method सु ताकपी तंबीरी अकगनबा सिट मसिंग कुन खक्तनी याउबिनिंगबा सिंगना मयांग इम्फाल बेंगुन बुया लेरक्ता लैबा Russell Coaching Institute ता लाकपीरगा registration तौबी हौ नत्रगा Akupa Marolgi Damak mobile number 8289-833-957 da contact tawirau. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki healthcare fanglabada matam manghan biraganu sel hena tingan biraganu aikhoigi specialist singdagi malemgi afaba thaki layeng patakta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawirau Welcome to Uttaranchal University, where dreams